चीना की प्रेसिडेंट न PLA दा लान की दमक सेम साननब हाइख्रे यामना कंट्रोवर्शियल ओइवा खोंगथांग अमगा लोइनना चीना की प्रेसिडेंट जी जिनपिंग न पीपल्स लिबरेशन आर्मी की ट्रुप सिंह दा लान की दमक सेम साननब हाइख्रे प्रेसिडेंट ग्यांगडोंग प्रोविंस की मिलिटरी बेस ता चटलदुना चाइनीज ट्रुप सिंह न मसा मसा की हई सिंगबा पुकनिंग वाखल अमसुंग थौना पुथोक्तुना लान की दमक सेम साननब खंगहनखिबनी हाइरी Oktober 12 pung 12 changna commander level da pangthokpa meeting amada India amasung China na nakal ani da lainariba tension asi hanthana na bagidamak nakal ani na thamjinariba lanmi sing amadi khulai sing lokthokna dana wari sanaduna amadi pau phawdokna dana warisin purakna bakhana khrabagi matungda Chinese president ki anoba khongthang ni haina phongdorokli President China की PLA की Marine Corps pu inspection tauraduna troops singna state of high alert absolutely loyal absolutely pure amasung absolutely reliable oinana bayathang pi ki haina phongdorokli India amasung Pakistan chin gilan soknari Commonwealth meet India की External Affairs Ministers AJ Shankar की mahut silladuna External Affairs Minister West की Swarup na mahut silladuna Southeast Asia da pandemic na maram oduna laibak ayamba makai phangna wanaraba matam asida laibak amadi state sponsor terrorism da akanba khongthang lokhat piduna tongan ba lining laison chatpa mioi singagi marakta nungsina da amadi amana amagi marakta thajana da bagi ihulhulali haina phongdorokre Pakistan की External Affairs Minister nasu India na terror activity sponsor tawduna Islamabad ta irang thokhan bata natana Jammu and Kashmir asi dispute territory ni haikre Director General of Assam Rifles Manipur da lakre Hojik wariba Manipur ki law and order ki phibam yangsinanabagi damak Director General of Assam Rifles ki Lieutenant General Sukdeep Sangwan AVSM ngarang Manipur da lakre Mahaki Manipur khongsat aduna hojik Manipur da lairiba security ki phibam amadi Assam Rifles na hojik Manipur da COVID-19 gi matang da thengnariba section thaurang kaya gi matang da kopna wari sanaki hairi lengang na home isolation tawriba COVID-19 gi patient sing gi hidak yan thokpa hokre